ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ. ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯒꯤ ꯃꯊꯦꯜꯗꯤ ꯂꯩꯖꯔꯦ. ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯑꯃ, ꯑꯗꯨꯒ ꯈꯥꯃꯦꯟ ꯃꯄꯨꯝ ꯑꯣꯏꯅ ꯑꯇꯥꯎꯕ ꯈꯔ, ꯑꯗꯩꯗꯤ ꯃꯣꯇꯣꯔ ꯕꯨꯒꯅꯤ ꯊꯣꯡꯕ ꯑꯂꯨꯒ, ꯑꯗꯩꯗꯤ ꯑꯐꯨꯠꯄ ꯀ꯭ꯋꯥꯁ ꯑꯐꯨꯠꯄ ꯑꯃꯒ, ꯁꯂꯥꯗ ꯊꯕꯤꯒ ꯃꯌꯥꯝ. ꯉꯁꯤꯗꯤ ꯑꯩ ꯉꯥꯁꯨ ꯌꯥꯝ ꯆꯥꯅꯤꯡꯗꯦ, ꯑꯗꯨꯗꯨꯅ ꯉꯥ ꯆꯥꯗ꯭ꯔꯤ. ꯍꯟꯗꯛ ꯉꯥ ꯈꯔ ꯆꯥꯈꯤꯔꯣꯏꯒꯦ, ꯃꯤꯔꯥꯃꯤꯁ ꯑꯣꯏꯅ ꯆꯥꯖꯒꯦ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ, ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨ. ꯑꯅꯧꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯣꯏꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯟꯅ ꯇꯧꯁꯟꯕꯤꯔꯣ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ, ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ. ꯂꯥꯏ ꯈꯤꯇꯪ ꯍꯥꯟꯅ ꯀꯠꯆꯒꯦ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯦꯅꯤ ꯃꯇꯝꯗ ꯆꯥꯕ ꯃꯇꯝꯗ ꯂꯥꯏ ꯈꯤꯇꯪ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯥꯅꯤꯡꯉꯤ, ꯀꯠꯆꯅꯤꯡꯉꯤ. ꯂꯥꯏꯗ ꯀꯠꯂꯒ ꯆꯥꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏ, ꯑꯗꯨꯅ ꯑꯩ ꯂꯥꯏꯗ ꯍꯥꯟꯅ ꯈꯤꯇꯪ ꯀꯠꯆꯒꯦ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ, ꯂꯥꯏꯗ ꯀꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯥꯟꯅꯩ. ꯁꯤꯗ ꯂꯥꯏꯗ ꯀꯠꯆꯒꯦ. ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯄꯣꯠ ꯂꯥꯏꯗ ꯀꯠꯄꯁꯦ ꯂꯥꯏꯗ ꯌꯥꯝ ꯊꯥꯒꯠꯂꯤ ꯄꯦꯔꯨꯛꯇꯨ ꯁꯨꯅ ꯇꯧꯒꯦ ꯇꯧꯔꯝꯕꯅꯤ, ꯆꯥꯕ ꯉꯝꯃꯔꯣꯏ ꯆꯥꯔꯁꯦ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ, ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ. ꯆꯥꯕ ꯍꯧꯖꯔꯒꯦ. ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ, ꯆꯥꯕ ꯍꯧꯔꯁꯤ. ꯎꯇꯤ ꯑꯣꯏꯅ ꯆꯥꯖꯔꯦ ꯍꯥꯟꯅ. ꯑꯩꯅ ꯃꯄꯨꯝ ꯑꯣꯏꯅ ꯃꯇꯣꯛꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ? ꯃꯌꯥꯝ ꯈꯥꯃꯦꯟ ꯃꯄꯨꯝꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕ ꯆꯥꯕꯗ. 우리 도가 뭐야?
이렇게 해놨잖아. Rồi rồi rồi. 다음에 가면 하고. Rồi. Đồ mà chắc ra nó đâu hả? 인하게 해야 돼. alluga mator 같은 경우도 나갈 수 없다. Okay. Mày làm ở làng này hả? Phải không?
ꯌꯥꯝ ꯆꯝꯐꯨꯠ ꯁꯦꯝꯖꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯄꯨꯛꯀꯗꯤ ꯊꯜꯂꯦ 그냥 호텔 이승 갖다 주자 그냥 짜증나 sinang mayam चावल ओरबनिना मथांसिदा sinang mayam मथांसिना क्रमजरी मथांसिदा कानसिबाय मथांगी ब्लॉग तक मोनरसी